วัดโปควยมูใส่วัดโปควยมูmayam butaram nu uksari ngasi March ki tang kun ni pan 2019 asida unazari ba miyo ese miwat minai tana khang mangam draba mamit tagi mapi kang driba awa batana masaru warba miyo amakhang kana no habadu mayam punna khangminarasi ming leipam hanam ta khangan biyo ahan maktada yingbiri ba miya punamakpu ikai khumna magaloina ikokno na khoramjari ngasi miyamangda ai thamoy oiba wa khara phongdokpagi tanja ama phangjaba asi haninga raitena nungaijai aigi ming tongbram ongbi lebak lei nambol kongkham lekai dagini sum yengbada angang yam male chahi kya muk subada yum pan birake aina chahi trampan kun sujarakpada yum panjare angang adi leibiraba ichanupi chahi 6 suba ma leijare ming hekta kokjarage leibak leina yum pan bireise nungsinaraga palaira natraga ahal lamanjingna hainaraga palaira akhoi ani chahi ahum mari nusinare matamdo 95 96 da oigani ai bem amta nai khone ngasi de ai cha hapun noi ngasi di thekoi da chak chana gadabam le tamoja chak ti toire da si ni ne sangal lei bai je tamo ayu sanga yam lei ko aina chakhala badi tamo na thongwa ta ba nangi jo injang pu birakani nabung na ne sak thong ba je inap nap suno ya da ba adu weraga inamandu pusalodana nahan na pusan jaram ni da nang na ne koi balang ba sakini da pusan da bani ne adu di hainu da aibu koi balang byam na pamba mi dawna adu ne te da waro nu sen chide antak thasi da nangi washing machine kam cooking machine do soidana pora da bani ne hey kanagi washing machine kam cooking machine no ne leiru nu ko ai di noi gi mai na thongbudo hawti heba babung tamona porok to sidi ahawbune mai gi nate oh adu wardi ai nachino paler muko tato maldo ngarang hospital pukhale ye ai ongta hangugi ge ngarang thingnara mane babung kamai nari jano adu bro han thang da ne masa phaning man da na ne cha da yerum ahing bado hapaga thaui ye maduda obaga phaibaga tawdana pukhali jani dana adune pabung ju khara khara section biu ko ai di seba tawbinaba mi laktri phawbudi pangcha chaba yadri ahaw athum khara di chaning bani mi du bu kyang wali janu khangde ne ai chale ai ngan na lakani ko imung se mi wa leba tamo babung na point da set kre tamo di mai ngang le hobna tanu pai lete ko masi angang gina nakan num yak tore ai chale ai jang no kauni ko tamo o dum di soidra bane he karba cha hap tru khango bema ai bema nabung halaba halakri babung nate asuk thiang phawba kadai chetkani haram bage ta thego hoida chak chana bachani haramane mana chak ta chana dana le nate mache khaisu mayum loina pana kharabani yumse kanasu leite khangi bani nate yumgi mateng se khajik tang su pang bu yai haiba masi pharoi dauri akhoi tamo je ayen thongmoi jang je haw traba kaino chak chana base toikhre adubudi thumdi khara kalli hai adudi babung na anu salak pai gorangani chini ga chadra adugi suarangani hawida ichana bu thonga dine ai wa ngang da bani kangsoi thongba numit khaktani ai na maro loli do akhoi yum gangsoina bu kamai hawdaino nga ju thakte ngani mata tumanga leitabam yaw torini ne nate ne ngai khone bema nayamba sibu magi khangna chanaba miga amatta leitaba jala ne babung leibane mabung mapawga yam phai haibani adudi nahan pusalakpa yarabani ne nate madula adi nangsu khara potha jaidana
ꯀꯅꯥꯏ ꯐꯣꯟꯅꯣꯅꯦ? ꯍꯜꯂꯣ ꯂꯩꯕꯥꯛ ꯂꯩ ꯅꯣꯏ ꯇꯥꯃꯣꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯅꯦ ꯏ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯦ ꯐꯔꯦꯗ ꯑꯩ ꯅꯣꯏ ꯇꯥꯃꯣꯅꯗꯤꯅꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯄꯤꯕꯤꯕ ꯋꯥꯅꯤꯀꯣ ꯊꯝꯃꯦꯀꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯌꯦ ꯍꯩ ꯅꯆꯦꯁꯤꯡꯗꯣ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣꯅ ꯄꯥꯎ ꯄꯤꯈꯣ ꯑꯩꯅꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃ ꯑꯅꯤꯗꯅꯦ ꯍꯥꯏꯔꯨꯈꯤꯒꯦ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒꯅꯦ ꯆꯥꯛ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯔꯝꯃꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯂꯨꯍꯣꯡꯕꯗꯣ ꯏꯟꯚꯤꯇꯦꯁꯟꯒ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯕꯅꯤꯀꯣ ꯏꯀꯥꯏꯗꯅ ꯑꯁꯨꯝꯅ ꯆꯦꯟꯕꯗ ꯁꯥꯎꯅ ꯍꯣꯡꯕꯁꯤ ꯐꯩꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯏ ꯄꯥꯕꯨꯡꯗ ꯁꯨꯃꯥꯏ ꯍꯥꯏꯌꯨꯀꯣ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯀꯃꯥꯏ ꯋꯥꯠꯇꯨꯅꯣꯕ ꯅꯣꯏ ꯇꯥꯃꯣ ꯍꯣꯡꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯤꯁꯨ ꯍꯣꯡꯖꯩꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯋꯥꯁꯦ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯅꯪꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯁꯨ ꯃꯄꯥꯟ ꯂꯩ ꯏꯃꯥꯒꯅꯦ ꯂꯩꯃꯤꯟꯅꯩꯁꯤ ꯌꯨꯝꯗꯣ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ나 ꯑꯩꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯏꯁꯧꯗꯣ ꯈꯪꯉꯦꯗꯅ ꯑꯗꯣ ꯏꯁꯧꯗꯣ ꯂꯥꯡꯉꯗꯤ ꯏꯟꯊꯣꯔꯛꯑꯅꯤꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯅ ꯆꯥꯛꯂꯥꯎꯅ ꯍꯣꯡꯗꯣꯛꯍꯧꯕ ꯌꯥꯔꯦ ꯋꯥꯔꯤꯗꯤ ꯂꯨꯍꯣꯡꯕꯒꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯤꯌꯦ ꯑꯉꯥꯡꯒꯤ ꯆꯥꯛꯊꯣꯡ ꯁꯥꯟꯅꯕꯗꯨ ꯅꯠꯇꯤꯌꯦ ꯁꯦꯜꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯊꯕꯛ ꯊꯣꯛꯑꯗꯤ ꯋꯥ ꯊꯣꯛꯑꯦ ꯍꯥꯏꯕ ꯂꯩꯕꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗꯤ ꯂꯩꯈꯤꯁꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 2 2021 2022ꯒꯤ ꯇꯥꯔꯤꯛ 2ꯗꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕ ꯌꯥꯔꯦꯅꯦꯀꯣ ꯅꯪꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯦ ꯃꯇꯤꯛ ꯄꯨꯂꯤꯁꯀꯤ ꯋꯥꯉꯥꯡ ꯌꯥꯝ ꯇꯧꯏ ꯇꯧꯗꯗꯤ ꯀꯩꯅꯣ ꯃꯤ ꯄꯨꯂꯤꯁꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 2ꯗꯗꯤ ꯅꯪ ꯁꯣꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯣꯏꯕ ꯁꯣꯏꯗꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯏꯆꯦꯗꯤ ꯑꯉꯥꯡ ꯑꯅꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯀꯅꯥ ꯅꯨꯡꯉꯥꯏꯒꯅꯣꯗ ꯑꯍꯟꯗꯨꯅꯅꯦ ꯃꯄꯥꯟ ꯂꯝꯗ ꯅꯨꯄꯤꯗꯨꯒ ꯂꯩꯈ꯭ꯔꯦ ꯑꯇꯣꯟꯕꯁꯤꯅꯅꯦ ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤꯁꯤꯅꯤ ꯃꯆꯥ ꯀꯥꯏꯅ ꯏꯃꯥ ꯑꯩꯅ ꯃꯤ 2-3ꯅꯦ ꯇꯥꯡ ꯀꯥꯞꯊꯣꯛꯑꯗꯤꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯖꯦꯡ ꯍꯦꯛꯇ ꯆꯥꯎꯗꯨꯅꯦꯃꯤ ꯅꯪꯕꯣ ꯍꯥꯠꯄꯤꯔꯨꯅꯨ ꯃꯤ ꯍꯥꯠꯇꯧ ꯑꯣꯏꯔꯗꯤꯅꯦ ꯄꯤꯛꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯅ ꯍꯪꯉꯛꯄꯗꯅꯦ ꯄꯨꯂꯤꯁ ꯃꯆꯥꯗꯣ ꯍꯥꯏꯔꯨꯅꯣꯕ ꯍꯣ ꯄꯨꯂꯤꯁ ꯐꯣꯔꯁꯇ ꯂꯩꯕꯅꯦ ꯍꯥꯏꯌꯣꯕ ꯍꯣꯏ ꯃꯊꯪ ꯍꯪꯉꯛꯄꯗꯗꯤꯅꯦ ꯍꯥꯏꯔꯒꯦ ꯏꯃꯧꯗꯨꯗꯤ ꯀꯝꯗꯧꯒꯦ ꯏꯁ ꯏꯃꯧꯗꯨꯗꯤꯅꯦ ꯃꯕꯨꯛ ꯐꯈ꯭ꯔꯖꯥꯠꯅꯤ ꯄꯣꯠ ꯆꯩ ꯂꯩꯗꯅ ꯊꯥꯔꯛꯏꯕ ꯁꯦꯟꯒꯁꯤꯅꯅꯦ ꯊꯥꯔꯛꯈ꯭ꯔꯖꯥꯠꯅꯤ ꯑꯇꯣꯝꯕꯤꯗꯨꯒ ꯑꯐꯕ ꯏꯃꯧ ꯑꯃ ꯂꯥꯛꯑꯁꯅꯨ ꯑꯗꯩꯗꯤ ꯈꯨꯠꯇ ꯍꯥꯝꯗꯅ ꯆꯥꯕ ꯌꯥꯔꯦꯗꯅ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ 이때마 ꯑꯇꯣꯝꯕꯤꯗꯨꯅꯕꯨ ꯃꯤꯅ ꯍꯌꯦꯡ ꯐꯩ ꯍꯥꯏꯅꯗꯣꯔꯤꯕꯅꯤꯅꯦ ꯈꯪꯉꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯃꯥ ꯀꯝꯗꯧꯋꯤ ꯍꯥꯏꯕꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯍꯧ ꯍꯥꯏꯔꯤꯁꯤꯅꯤ ꯑꯣ ꯌꯦꯡꯅꯕꯗꯨ ꯂꯩꯇ꯭ꯔꯦ ꯁꯤꯒ꯭ꯔꯦ ꯍꯦ ꯑꯄꯪ ꯍꯤꯡꯉꯤꯉꯩꯗ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯣ ꯂꯩꯀꯥꯏꯗꯨꯗ ꯍꯪꯒꯗꯕ ꯈꯪꯉꯕ ꯃꯃꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯆꯥꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯍꯟꯖꯤꯟꯒꯗꯧꯔꯤꯕ 이씨 ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯈꯜꯂꯨꯔꯒꯗꯤ ꯃꯃꯥꯗꯨ ꯌꯥꯝ ꯐꯔꯝꯒꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯏꯃꯥ ꯏꯅꯦ ꯍꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯪꯆꯤꯠꯇꯣ ꯀꯥꯎꯅꯤ ꯍꯣꯏ 이때마 ꯀꯥꯎꯔꯣꯏ ꯆꯠꯂꯣ ꯀꯩꯅꯣ ꯏꯃꯥ ꯉꯥꯡꯏꯗꯨꯕꯣ ꯅꯠꯇꯦ ꯃꯤ ꯃꯥꯡꯗ ꯄꯨꯂꯤꯁ ꯃꯆꯥ ꯁꯤ ꯐꯖꯕ꯭ꯔꯕ ꯐꯣꯔꯁꯇ ꯂꯩꯌꯦꯅ ꯀꯣ ꯍꯥꯏꯔ ꯂꯨꯔꯕꯗꯨꯕꯨ ꯍꯣꯏ ꯐꯣꯔꯁꯇ ꯂꯩꯕꯅꯦ ꯍꯥꯏꯌꯣꯕ ꯍꯣꯏꯌꯦꯕ ꯃꯊꯪ ꯍꯪꯉꯛꯑꯗꯤ ꯍꯥꯏꯔꯦꯗꯅ ꯒꯥꯔꯤꯅꯦꯅ ꯉꯥꯟꯗ ꯁꯦꯝꯅꯉꯥꯏ ꯀꯃꯥꯏ ꯌꯥꯔꯛꯇ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯑꯁ ꯌꯥꯗꯅꯕ ꯑꯣꯏꯅ ꯁꯦꯝꯃꯨꯔꯕꯣ ꯀꯩꯅꯣ ꯍꯦ ꯌꯥꯗꯅꯕ ꯒꯥꯔꯤꯕꯨ ꯀꯅꯥꯅ ꯁꯦꯝꯅꯒꯦ ꯀꯅꯥ ꯈꯪꯅꯤ ꯅꯪꯗꯤ ꯆꯦꯟꯕꯗ ꯍꯥꯏ ꯂꯩ ꯌꯥꯗꯅꯕ ꯁꯦꯝꯕ ꯃꯥꯜꯂꯛꯑꯕ ꯌꯥꯗ꯭ꯔꯒ ꯊꯦꯡꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤ IQ ꯌꯥꯝ ꯋꯥꯡꯕꯖꯥꯠꯅꯤꯅꯦ ꯑꯩꯁ ꯃꯁꯤ ꯆꯦꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ 마기디 ꯆꯦꯝꯕ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯀꯅꯥꯅ ꯍꯣꯠꯅꯗꯧꯔꯤꯒꯦ ꯑꯣ ꯅꯪꯗꯤ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯤ ꯑꯣꯏꯅ ꯂꯩꯔꯕꯖꯥꯠꯅꯤꯅꯦ ꯍꯥ ꯅꯠꯇꯦ ꯁꯦꯟ ꯄꯤꯔꯒ ꯃꯤ ꯑꯃ ꯊꯝ ꯌꯥꯗ꯭ꯔꯣ ꯇꯣꯂꯣꯞꯇꯣ ꯑꯩ ꯄꯤꯒꯦꯕ ꯌꯥꯔꯦ ꯋꯥꯛꯁꯣꯞꯀꯤ ꯅꯨꯄꯥꯗꯣ ꯐꯣꯟ ꯑꯝꯇ ꯇꯧ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦꯕ ꯑꯁ ꯊꯕꯛ ꯆꯤꯟꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯃꯦ ꯑꯗꯨꯏꯁꯨ ꯑꯝꯇ ꯇꯧꯁꯜꯂꯣꯕ ꯊꯦꯡꯉꯦꯕ ꯌꯨꯝꯗ ꯊꯦꯡꯉꯒ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯆꯦꯟꯍꯟꯒꯦ ꯍꯥꯏꯔꯣ ꯁꯠ ꯇꯧꯁꯜꯂꯣꯕ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯝꯇ ꯇꯧꯁꯜꯂꯣꯕ ꯑꯁ ꯅꯪ ꯁꯤꯃꯥꯕ ꯇꯧꯔꯒꯦꯁꯦ
ꯍꯜꯂꯣ ꯀꯔꯤ ꯐꯔꯛ ꯇꯥꯔꯦꯕ ꯑꯁ ꯑꯗꯣ ꯑꯗꯨꯗ ꯄꯨꯔꯛꯑꯗꯤ ꯁꯦꯝ ꯌꯥꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯣꯝꯗ ꯊꯦꯡꯉꯦꯅ ꯇꯧ ꯂꯩꯔꯕ ꯌꯥꯅꯤ ꯌꯥꯅꯤ ꯏꯜꯂꯒꯦ ꯍꯦꯛꯇ ꯄꯣꯔꯛꯑꯒꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯃꯐꯝꯗ ꯌꯧꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯣꯔꯦꯃꯤ ꯁꯤ ꯂꯩꯔꯦꯃꯤ ꯇꯥꯃꯣ ꯋꯥꯕ꯭ꯔꯣ ꯌꯥꯅꯤ ꯒꯥꯔꯤ 인ꯕꯕꯨ ꯀꯅꯥ ꯋꯥꯅꯒꯦ ꯌꯥꯡꯂꯦꯟꯒꯁꯦ ꯂꯣꯏ ꯆꯣꯠꯂꯕꯖꯥꯅꯤ ꯍꯨꯃꯥꯡꯅ ꯍꯣꯏꯅꯦ ꯀꯨꯆꯨꯒꯗꯣ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦꯕ ꯁꯦ ꯑꯩ 인ꯒꯦꯁꯦ ꯍꯦ 여ꯧꯗ꯭ꯔꯣꯀꯥꯟꯁꯤꯗ 인게 가이나 이바니세 가리세 워크숍 ꯊꯝꯃꯦꯗꯅ ꯑꯗꯨꯒ ꯀꯣꯐꯤ ꯑꯃ ꯊꯛꯑꯒ ꯉꯥꯏꯔꯁꯤꯔꯥ ꯀꯣꯐꯤꯒ ꯊꯛꯑꯒꯨꯝꯁꯤ ꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯁꯦꯕ ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯐꯠ ꯁꯦꯝꯕ ꯂꯣꯏꯔꯒ ꯐꯠ ꯊꯧꯔ ꯂꯣꯏꯔ ꯀꯩꯗꯧꯔꯒꯦ ꯌꯧꯔꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯂꯩꯔꯦ ꯒꯥꯔꯤ ꯑꯃꯗꯤ ꯄꯥꯏꯔꯤꯌꯦ ꯉꯥꯛꯇꯪꯗꯤ ꯉꯥꯏꯔꯣ ꯍꯥꯏ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯁ ꯑꯩ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯀꯨꯏꯔꯣꯏꯃꯤ ꯀꯣꯐꯤ ꯑꯃ ꯊꯛꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯃꯤ ꯀꯨꯏꯔꯣꯏꯕ ꯀꯣꯐꯤ ꯑꯃ ꯊꯛꯑꯒ ꯉꯥꯏꯔꯁꯤ ꯂꯥꯛꯑꯣ ꯆꯥꯅꯕꯗꯤ ꯀꯩ ꯆꯥꯁꯤꯒꯦ ꯀꯩꯝ ꯆꯥꯔꯒꯨꯝꯁꯤ ꯀꯩꯅꯣꯝ ꯆꯥꯎꯗ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯀꯩꯅꯣꯝ ꯆꯥ ꯌꯥꯕꯅꯤ ꯅꯪꯁꯨ ꯉꯁꯤꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 2ꯗꯨ ꯑꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗ ꯏꯁ ꯀꯔꯤꯒꯤ ꯅꯪꯅ ꯆꯍꯤ ꯑꯃ ꯐꯥꯔꯒ ꯆꯦꯟꯁꯦ ꯍꯥꯏꯗꯨꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2ꯁꯤ ꯆꯍꯤ ꯐꯥꯕꯅꯤ ꯀꯩꯅꯣ ꯆꯍꯤ ꯑꯃ ꯐꯥꯔ ꯆꯦꯟꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃ ꯍꯥꯏꯕꯅꯦ ꯅꯪꯁꯤꯗꯤ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯆꯦꯟꯕꯗ ꯈꯜ ꯂꯩꯔ ꯃꯥꯜꯂꯦ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣꯍꯦ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯀꯩꯅꯣ ꯑꯁ ꯄꯨꯡ ꯌꯧꯔꯦ ꯋꯥꯊꯤ ꯉꯥꯡꯉꯤꯀꯥꯟꯗ ꯑꯩ ꯆꯠꯂꯒꯦꯕ ꯉꯥꯏꯈꯣꯗ ꯑꯩ ꯐꯣꯟ ꯇꯧꯔ ꯑꯝꯇ ꯍꯪꯒꯦꯁꯦ ꯍꯜꯂꯣ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯊꯝꯃꯝꯕꯗꯨ ꯂꯣꯏꯕꯤꯔꯕꯣ ꯍꯥ ꯀꯩꯗꯧꯋꯦꯕ ꯍꯥ ꯀꯔꯤ ꯊꯥꯎ ꯌꯥꯎꯗꯕꯩꯅꯦꯕ ꯑꯁ ꯑꯩꯅ ꯌꯦꯡꯍꯧꯗ꯭ꯔꯦꯅꯦ ꯑꯣ ꯑꯩ ꯂꯥꯛꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯂꯩꯕꯥꯛ ꯂꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯥꯕꯤꯔꯤ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ